Akaswani Imphal Ningthoukhongjam Suni na pau pazari ahanbada maru oiba pau Rajya sigi tongan mafamdagi security force na khuzukulai kaya phagatle Pradhan Mantri Narendra Modi na sabhabati oiduna virtual G20 summit ngasi pangthoklagani amasung Telangana Bidhan Sabha Mikhal gidamak vote khombagi thabak khamtheng na kale Mikhal tha sigi kuntrada pangthokkani Manipura Santi Raksagi Pibam Hanjil Halaknabagidamakta State Force amasung Security Force na paikhatliba thabak thauramsinggi manung chana Imphal East Thoubal Kakching amasung Kangpokpi jilagi chingnaba mafamsingda thibawmugi thabak chathabada kuchukulai kaya phagatpa ngamkhre Manipur Police Control Room gi pauna hai tongan mafamsingda Thibawmugi thabak chathabada .303 Countrymet Rifle ama Countrymet 9mm Pistol ama Magazine ama maru taramari 9mm gi maru ahum pokhaiba yaba machak khara hand grenade ahum yauna khuzukulai kaya phagatpa ngamkhi ngarang Imphal West ki awang lekin thabidagi singsubam ningthem kauba miyoi ama security force tingna Morbung Bazar dagi rescue tawraba matungda Sengmai Police Station da sinaraga tungda mahaki imung manunggi miyoi singda sinakhare hairi Langol gi punsilok amadi akoiba chingda sahigi oiba mairam thatpagi thabak chathaba haukhre thabagadu Manipur Sarkar gi Joint Forest Management gi sarukama oiriba WAHPS na chathakibani ukanba amadi yokhatpagi pandamda chayolama chupna WAHPS gi volunteer singna chathagadabani thoramasi tha sigi taratareti haukibani Imphal West Imphal East amasung Thoubal jilada ngasi ayuk pung 5 dagi numidang Pung tara phauba curfew komthokli aduga Bisnupur amasung Kakching jilagi oinasu ngasi ayuk pung 5 dagi numidang pung 9 phauba curfew komthokli Kendra gi Port Shipping and Waterways amasung Ayush Mantri Sarbananda Sonowal na awang nungpok lamdamda paikhatliba project sing yengsinkhre Gawati da project sing adugi matangda pangthokba meeting amada mantri na hai hauzik paikhatliba loishindaba awaba oigadaba project singda hena biding thamduna mathang chahigi January phawbada loishinaba pandam thamli awang nongpok lamdamda inland waterways ki project 15 gi damak lupa koti lisingama chama hena kaithokhrabani Sri Sarbanandana official singda Jogi Ghopa Pandu Bishwanath Nimati Bidakatha Uryamghat amasung Saryada paikhatliba project sing atuba matamda loisinaba pautak pikre tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi na sabhabati oiduna ngasi virtual G20 summit pangthoklagani G20 gi sarpa Amitabh Khan na summit asigi matangda paumishingda hai sahi ani makhagi manungda Pradhan Mantri Narendra Modi na luchingduna pangthokpa G20 summit asi handaki asiga anirak shubani mangna hai malem gi thakta Pradhan Mantri gi liching makada Bharat ki sakti uthokli Sri Khan hai sahi asigi September 10 da Nai Delhi da loishin kiba G20 summit ta Pradhan Mantri na virtual G20 Leaders Summit Bharat na yumbu oiduna pangthokani haina laukthokhrabani Rajasthan amasung Telangana Bidhan Sabha Mikhal gi damak tongan ba rajniti dol singna Mikhal gi rally amasung road show sing pangthokli Rajasthan da makok thongba luchingba singna rajya du gi Mikhal gi meeting sing leptana pangthokli BJP gi makok thongba luchingba amasung Pradhan Mantri Narendra Modi na Baran jila gi Antakota amasung Kalorida Mikhal ga mari leinaba meeting sing da wa ngangki Pradhan Mantri na hai BJP na nupi sing da maruiba ahenba meeting thamduna makhoi gi damak tongan ba sakut thaurangi thabak kaya paikhatli mangna hai dol asigi sasan makada leibaga sida digital revolution purakpa ngamle amaromda Congress rutingba Rahul Gandhi na Udaipur jila gi Vallabhnagar da miyamgi meeting amada wa ngangki mahangna Jalore jila gi Akoli Barmer jila gi Baitu dasu Mikhal ga mari leinana wa ngangki Telangana Bidhan Sabha Mikhal gi namak vote khombagi thabak khamthengna kale Mikhal tha sigi kuntra da pangthokani Selthum Mantri Nirmala Sitaraman amasung BRS ki makoki Chandrasekhar Rao na rajya sigi Mikhal gi damak mari leinana vote khombagi thabak chathari Pradhan Mantri Narendra Modi tha sigi kulhumdoida Mathura da
Sant Mirabai Jan Mohasab Thoramda Saruk Yagani Thoramasi Sant Mirabai gi Sama Yakun Manga Suba Mapok Numit Kamari Lenana Pangthokpani Thoramasi the Pradhan Mantri na Sant Mirabai bu Ikai Kumnaba Utpo Oina Stam Amasung Sel Mayek Puthokani Pradhan Mantri na Thoramaduga Mari Lenana Pangthokpa Sanskriti gi Thoram Singdasu Saruk Yagani Nongchuk Bengal gi Mukhya Mantri Mamta Banerjee na Rajya dugi damak Anoba Thabak Thoram Kaya Lauthokre Bengal Global Business Summit Haudok Laduna Magna Hai Rajya Sida Mapanda Pochai Thadokpagi Chang Sarukani Hengat Hanaba Renewable Energy Puthokpagi Chang Hengat Hanba Anoba Wakalon Ching Puthokpuna Chingba Yauri Kumari Banerjee na Biofuel amasung Rajya dugi Nongpok Thangba Lamdamda Internet Connectivity Hena Fagat Hanaba Diga Sea Resort ta Anoba Sub Sea Cable Landing Station ama Hangdok Lagani Bihar da Sarkar gi Thabak Lobada Schedule Caste, Schedule Tribe Extremely Backward amasung Backward Classing gi Quota Reservation Sada Humpu Manga de Hengat Kre Masi Ngarangdagi Chanaba Hokre Rajyapal Rajendra Bishwanath Arlekarna Masiga Mari Lenaba Bill Ayaba Pikibadagi Rajya Sarkarna Gazette Notification Pongkre Quota Reservation da Schedule Caste, Schedule Tribe Extremely Backward amasung Backward Classing gi Quota Hana Saad Yankai Oirambadu Humpu Mangada Henganaba Ayaba Pikibani Bharat Sarkarna Lebagasi Myoil Singh Myanmar da Non Essentials Travel Taudanaba Advisory Amathokre Wapamasi Hauzik Myanmar da Oiriba Tangdu Leita da Pipamasi Yenglaga Tokibani Mapal Tauram Mantraloy na Hai Myanmar da Leriba Bharat Macha Singh Mapamaduda Satok Chashin Tobada Sexual Taurang Lokanaba Akanwa Pautak Pikre Maruina Hingsagi Taudok Tukliba Mapam Singda Satok Chasing Taudanabasu Atingba Tamkre Mantraloy Asina Myanmar da Leriba Bharat Macha Singda Bharat ki Embassy da Register Taunabasu Hairi G20 International Series की मैच मंगाद भारत की सूर्य कुमार यादव ना भारत की टीम लुचिंग लगनी मैच असी हयेंगदगी विशाखापट्टनम दा ऑस्ट्रेलिया गा सानगदबनी ऋतुराज गायकवाड़ ना भारत टीम की अहानबा मैच अहुमगी वाइस कैप्टन ओइगनी लेमौरिबा मैच अनि अदुगी वाइस कैप्टन ना श्रेयर आयर ना ओइगनी ngasi phongba pause singi maroiba pausingi nambak hauji khaidem Geetchandra leire Geetchandra Thagachari Suni Manipur ki wathok ki matang da semkhiba Commission of Inquiry numet nifu mangani ki manungda complaint natragana allegation ching pisilakna bagi notice thokre haiba pau laikhidraba Mr. Maipa ki mafam da CM yauna miyamna aroiba ikai khumna ba utkre laikhidraba body building Maipa ki mingda open gym ama sem lagani haiba Chief Minister ki wafam Amju ki Golden Jubilee ga mari lainana World Television Day pangthokre haiba pau thoram aduda Media na verified Torba Pau Kaktamak Pongbiu Haiba IPR Minister Dr. Sapam Ranjan gi wafam yauna tongan tongan ba pau sing na ngasi Manipur da phongba pause sing da maroi ba pau sing oina phongli Churachandpur dagi ambulance taret yauna gari mapan da lakpa nungwai paiba kuki marphurom kangbai tamna changsilakna ba honar khre haiba pau amasung Manipur gi wathok ki matang da semkhiba Commission of Inquiry numit nifu mangani gi manungda complaint natragana allegation sing pisilakna bagi notice thokre haiba pau sing asina huelan pau pause da hanba amasung anisuba headline tauri naharugi thodang pause da isagi ipok numitta usara thaduna mahusa lairembi imabu kanminasi haiba Minister Biswajit ki wafam asisu anchor kalam da maroiba pau oina phongli Manipur da NEP mapung phange hairabadi iramdam gi nat ki chanabisu yokhat kadabani haiba Mutwa Bahadur ki wapam amasung Manipur da mahusa ki punsida hanjinab honabada ruling opposition ki khenaba leitana pun hona minasi haiba MLA Joykishan ki wapam na Isel Express pause ki ahan balamai da maroiba pawina phongli Mai pak pagi asambal lambi leite honaba kanba khaktana phangani haiba Governor Anusha Uike ki wafam amasung masiga manaba pausing na naharol ki thodang sanalai bak pause sing asigi ahan balamai da maroiba pausing oina phongli Mediana verified Torba Pau Kaktamak Pongbiu Haiba IPR Mantri Sapam Ranjan gi wafam asisu Imphal Free Press ki anisuba airline tawduna phongli pau asiga manaba pausing naharul gi thodang Isel Express Sanalai Bag Sangai Express Manipuri Edition pause sing asida ahan balamaida maroiba pausing oina phongli Manipur da thokliba irang asi security force sing dagi lokheba nongmai sing lokhalaba matungda ingthaba oigen haiba Eastern Army Commander Lieutenant General
Rana Pratap Kalita ge wafam amasung ansamna Manipur Sarkar da anoba deadline pikre haiba pausing asisu Tamenglong da phongba pause Ganphu Mail amasung Tamenglong Times da ahanba lamai da maroiba pausing oina phongli suni. Thagachari Geetchandra aroibada maroiba pau amuk Rajyasigi tongan mafamdagi security forcing na kuchukula kaya phagatle Pradhan Mantri Narendra Modi na sababati oiduna virtual G20 summit ngasi pangthoklagani amasung Telangana Vidhan Sabha Mikhal gi namak vote kombagi thabak khamtheng na kale Mikhal thasigi kunthra da pangthokani pau lojare.